ꯀꯔꯤ ꯏꯁꯩꯕꯨ ꯁꯛꯂꯁꯤꯒꯦ ꯄꯨꯛꯅꯤꯡꯅꯗꯤ ꯉꯪꯂꯤ ꯅꯨꯡꯉꯥꯏꯔꯕ ꯈꯣꯟꯊꯥꯡ ꯑꯃꯛꯄ ꯃꯩꯈꯨꯅ ꯀꯨꯞꯂ ꯊꯝꯂꯝꯕ ꯑꯩꯒꯤ ꯋꯥꯈꯜ ꯉꯥꯟꯊꯣꯔꯛꯂꯦ ꯉꯁꯤ ꯄꯨꯟꯁꯤꯒꯤ ꯃꯆꯨ ꯀꯌꯥ ꯎꯔꯨꯔꯦ ꯑꯩꯒꯤꯗꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯁꯤꯅ ꯌꯥꯔꯦ 아하하 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 ꯑꯩꯗꯤ ꯃꯐꯝ ꯑꯃꯗ ꯅꯨꯡꯁꯤꯕꯒꯤ ꯂꯩꯍꯤ ꯄꯥꯊꯣꯛꯂ ꯂꯝꯗꯝꯗ ꯃꯍꯧꯁꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯇꯤꯟꯅꯔꯨꯒꯦ ꯇꯝꯂꯨꯒꯦ ꯑꯩꯁꯨ ꯃꯈꯣꯏꯒꯨꯝ ꯑꯃꯅꯤ ꯄꯨꯛꯅꯤꯡꯒꯤ ꯂꯥꯏꯌꯣꯡꯕꯨ ꯒꯥꯏꯅ ꯁꯥꯠꯂꯦ ꯑꯋꯥꯕꯒꯤ ꯆꯨꯔꯝꯕ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ 아하하 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 trôi dài nở hoa khăn mà ninh tâm lạc lệ khut xem cái chất nabi ai lap thok lage trôi dài nở hoa khăn mà ninh tâm lạc lệ khut xem cái chất nabi ai lap thok lage punsigi machu kaya urure ꯑꯩꯒꯤꯗꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯁꯤꯅ ꯌꯥꯔꯦ